Welcome to Manipuri Story Collection Official. Numidangni, Kamba glass tangatuna, Yanung da angang mamahido, Arib akam late hazili. Maduba ahin bana, Masado cheer the pulap nga thaduna, Pisum name in Katlaga yingi. Kam lubusutodi. Ahin bana kambida bagira, Kabadu thakba lepkre. Mana thakba lepkrabada, Ahin bado, Machin ganglei. Kadore, Oglabro, Nabuk talabro. Thakli makai oglaroidaba ingondabu madu hanglidu kari wakaldano khabana khumakliba sida ahenbadu yauna pendraduna table da dam tharaga kari no haibanida kainabana chahi marphugi mamangda kainakre aduga nangna huzukta ningsing nathibong yu thakleire masidabu kari wakhal khandorige ba ha khabadu ninghamda nogle thamoi sokna haire kaina kiwagi maramdo Maduni, Aina Tawai Chakliba Maduna Sana to Wanja Kibani, Chakninga Shulata Brana Kali Chakninga Lady Heba Adunda Naquina Kalambaya, Adubo Aina di Kande Kandri Adokedo Shabano Ha, Kashutoninga Lady Nangna Mangonda Hanjina se Hairuba Suyara, Madame said Hingmankre. A thing but the Kanglak Pachumaduna, Nakwe Anigi Tamoibo Mohana Samjanabayaki drop. Mangak haire I khabado yararoi to adu oiradi ima hoina apamba thizakibada ayaba bithokro ngamoi ai makhoina sinbada ayaba puthokpa khabagi matauda propok sakle ahenba makhut aniduna table da kanna paisilaga khababu yingduna hanglei adudi nangna hoji pamni basigaino sumaina yu adum thakpadi yaroi nangna apambadu hairo Chimba ling bangam patanasu hairei magya pambado. Ayya pambadi maga thungnaba. Ichangal hongba. Masina taba topa ama aina pamluba laiti. As khaba nang ko nang hatpa yaradi hatladawni. Makut aniduna khaba bu hatningbagi maong su tawri ahenbado. Adubo thawai kidre khaba nadi. Mobile lagthoktuna Facebook janglaga ichangi account bu thui. Profile habliba ichangi photo do bu yingli madu bu yinglaga nokmi sutori matau do yingbada waraba henbana karimnari photo yingi bani ne ha mamai su fazana udaba photo do yingi bani ne yengu yeng chak pe henganaba profile changlaga yingdo saro post tawriba photo singdu dai pamjaba ama ni kok lauthu yadro lauthu ningde ahenbana hairibado achumbani Khabana yingliba ichangi profile mayik singna ichangi masak uba phangdi yengliba haiduni aduk yingningbagi mapung phani ichanbu yingsaba phangjade ahen basu khazi mangak thangatlaga khabana yingliba screen do da yingi aduga adu oiraga online larido messenger da message thajaludana photo am da tharo hayodana naril yenge ahen bana hairibadugi pakhum pibagi mahut Choro lola ikhaba Mapung fana uba fangdraba Magi saktam sibu yingzaraga Ifam da phauri ba nungai base Karigumba wahay amattana fongdo pangamlaroi Ichin sina mabu thina chaydona Pukchiya leptabi tahan kibani Magi mitmangdani Aina magi photo pumna makak kibado Aina tau kiba Hai kiba mayamdana Magi photo huranduna thambangam dabani taingdamna sire ahen bana na kong da khudombi thingzilaga tumin na haizai khamba tanaba phongna amuksu hairei ho adubu haiba na thauna leina mai mamang da lepo aduga haining basingdo dong hairo ma hojik su leisari sidi atopa koiba su taude haizaba mayam changlasu yade haiba pau tari kana khangba nang natradi na sikhang khanglaga leirambaso nang bu kaw bangam dabo erambasu yai
ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯃꯁꯤꯃꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯍꯧꯏ ꯈꯥꯕꯗꯣ ꯑꯍꯦꯟꯕꯗ ꯊꯥꯖꯗꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯗꯨꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯤꯕꯅꯤꯀꯣ ꯑꯍꯦꯟꯕ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪ ꯁꯦꯟꯅꯕ ꯋꯥꯔꯤ ꯏꯇꯨ ꯏꯆꯥꯅ ꯄꯥꯈꯪ ꯁꯥꯔꯤꯅꯦꯁꯨ ꯆꯩꯔꯦ ꯑꯗꯨꯅꯗꯤ ꯂꯥꯝꯁꯤꯟꯗꯅ ꯄꯥꯈꯟꯗ ꯈꯟꯕ ꯇꯥꯕꯅꯤ ꯅꯪ ꯑꯣꯏꯔꯁꯨ ꯈꯟꯅꯤ ꯑꯍꯦꯟꯕ ꯃꯥꯕꯨ ꯑꯩꯅ ꯊꯥꯖꯈꯤꯕꯗꯣ ꯇꯣꯞꯅ ꯊꯝꯈ꯭ꯔꯒ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯔꯤ ꯑꯩꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯂꯦꯟꯅꯈꯤꯕ ꯆꯥꯛꯍꯟꯈꯤꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯕꯗꯤ ꯃꯥꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯩꯅ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯍꯦꯟꯕ ꯃꯥꯁꯨ ꯈꯥꯕꯅ ꯏꯆꯟꯒꯤ ꯃꯥꯡꯗ ꯂꯦꯟꯅꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯉꯛ ꯐꯠ ꯍꯥꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥꯗ ꯍꯪꯂꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯅꯣꯏ ꯃꯥꯍꯣꯏ ꯏꯇꯩ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤ ꯅꯪꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤꯁꯦ ꯃꯣꯏꯔꯥꯡꯗ ꯀꯅꯥ ꯂꯩ ꯑꯗꯨ ꯑꯗꯥ ꯈꯔꯗꯤ ꯊꯤꯒꯠꯄ ꯃꯥꯜꯂꯤ ꯑꯍꯦꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯈꯥꯕꯕꯨ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯒꯤ ꯊꯩꯗꯣꯛꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯒ꯭ꯔꯤꯟ ꯗꯣꯠ ꯉꯥꯜꯂꯤꯕ ꯏꯆꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ ꯏꯆꯟꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯕꯅꯤ ꯂꯩꯔꯤ ꯍꯥꯏꯖꯕꯇꯅꯤ ꯋꯥꯈꯜꯅ ꯑꯃꯗꯅꯤ ꯇꯥꯎꯔꯤꯕ ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯇꯥꯎꯔꯤꯕ ꯀꯅꯥꯒꯤ ꯋꯥꯈꯜꯗꯕꯨ ꯂꯨꯞꯂꯤꯕ ꯂꯨꯞꯂꯝꯕ ꯋꯥꯈꯜꯗꯨꯗꯒꯤ ꯈꯖꯤꯛ ꯊꯩꯗꯣꯔꯛꯇꯨꯅ ꯑꯦꯛꯇꯤꯞ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁꯤꯡ ꯌꯦꯡꯂꯨꯏ ꯈꯥꯕꯒꯤ ꯑꯦꯀꯥꯎꯟꯁꯨ ꯒ꯭ꯔꯤꯟ ꯗꯣꯠ ꯉꯥꯜꯂꯤꯕꯗꯨ ꯎꯔꯛꯄꯗ ꯈꯨꯗꯛꯇ ꯕꯦꯛ ꯇꯧꯔꯒ ꯄꯥꯋꯔ ꯕꯇꯟꯗꯨꯗ ꯅꯝꯂꯒ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯃꯝꯍꯜꯂꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯅ ꯃꯝꯈ꯭ꯔꯕꯁꯨ ꯏꯆꯟꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗꯤ ꯎꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯏꯆꯟ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯩ ꯀꯅꯥ ꯂꯩꯇꯦ ꯏꯆꯟꯕꯨ ꯋꯥꯈꯜꯒꯤ ꯏꯄꯥꯛꯁꯤꯗꯒꯤ ꯆꯤꯡꯈꯠꯄꯤꯅꯕ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯃꯇꯣꯝ ꯏꯔꯥꯛꯅꯖꯕꯅꯤ ꯂꯩꯁꯅꯥꯒꯤꯗꯅꯤ ꯊꯣꯏꯕꯤꯒ ꯀꯨꯁꯨꯝꯒ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯔꯤ ꯊꯣꯏꯕꯤꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤ ꯃꯥ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯥꯛꯏꯕꯅꯤ ꯁꯤꯗ ꯆꯠꯂꯤꯒ ꯈꯪꯍꯟꯕ ꯌꯥꯄꯣꯠꯇꯦ ꯅꯪꯅꯁꯨ ꯇꯝꯃꯛꯀꯅꯨ ꯁꯣꯏ ꯂꯥꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯎꯊꯣꯛꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥꯁꯨ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯣꯏꯗ ꯏꯅꯝꯃ ꯑꯩꯅꯁꯨ ꯀꯟꯅ ꯇꯛꯁꯤꯜꯂꯤꯕꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯧꯈꯤꯕꯅꯤ ꯃꯗꯨꯗ ꯂꯩꯈꯥꯏ ꯇꯥꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯅꯝ ꯌꯥꯝ ꯀꯟꯕꯁꯤꯗꯅꯤ ꯑꯩꯁꯨ ꯋꯥ ꯉꯥꯡꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯐꯨꯗꯣꯛꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯠꯅ ꯊꯝꯅꯤꯡꯈ꯭ꯔꯕ ꯊꯃꯣꯏꯅꯣ ꯈꯪꯖꯗ꯭ꯔꯦ ꯄꯦꯟꯗꯅ ꯍꯥꯏꯔꯤꯕꯅꯤ ꯀꯨꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯇꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯅꯥꯎꯕ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯍꯧꯅꯗꯨꯅ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯐꯝꯂꯤꯕꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗ ꯏꯅꯥꯎꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯁꯣꯟꯊꯔꯞ ꯇꯧꯅ ꯏꯆꯟꯒꯤ ꯃꯃꯥꯒ ꯃꯅꯝꯃꯒ ꯅꯠꯇ꯭ꯔꯣ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯊꯣꯛ ꯈꯨꯝꯗꯣꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯄꯩꯇꯛꯅ ꯌꯦꯡꯉꯛꯏ ꯏꯅꯥꯎꯕꯁꯨ ꯅꯣꯛꯁꯤꯟꯅꯈ꯭ꯔꯦ ꯇꯌꯥꯜꯅ ꯐꯝꯂꯤꯕ ꯀꯨꯁꯨꯝꯕꯨ ꯀꯧꯖꯩ ꯏꯅꯦ ꯂꯥꯛꯑꯝꯃꯦ ꯏꯇꯩꯃꯁꯨ ꯌꯥꯎꯔꯤ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯀꯨꯁꯨꯝꯅ ꯑꯔꯣꯠꯄ ꯊꯝꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯗꯣꯔꯛꯏ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯏꯆꯟꯒꯤꯅꯤ ꯂꯨꯍꯣꯡꯕ ꯌꯥꯗꯕꯩꯔꯣ ꯁꯤꯗꯁꯨ ꯌꯥꯎꯔꯤ ꯃꯇꯨ ꯊꯤꯌꯨ ꯌꯥꯗꯕ ꯑꯃ ꯃꯣꯏ ꯑꯅꯤ ꯄꯨꯡꯕꯥ ꯁꯦꯝꯕꯤꯔꯒꯦꯕꯨ ꯌꯥꯔꯣꯏꯅꯦ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯏꯅꯥꯎꯕꯒꯁꯨ ꯃꯥꯡꯒꯣꯜꯗꯥꯔꯤꯗ ꯐꯝꯊꯩ ꯇꯌꯥꯜꯅ ꯇꯧꯔꯤꯕ ꯐꯥꯒꯤꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯗꯕꯁꯨ ꯇꯧꯗꯦ ꯊꯣꯏꯕꯤꯅ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏꯗꯕ ꯊꯕꯛꯁꯤ ꯇꯣꯛꯁꯤ ꯇꯌꯥꯜ ꯅꯠꯇꯦ ꯅꯪꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯏꯁꯨ ꯍꯥꯏ ꯃꯥꯕꯨ ꯃꯔꯛꯇ ꯅꯨꯄꯥ ꯀꯥꯏꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯅꯣꯏꯕꯨ ꯋꯥ ꯂꯣꯠꯂꯅꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯅꯍꯥꯟꯗꯣ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯄꯨꯃꯤꯟꯅꯕ ꯑꯣꯖꯥꯅꯤ ꯍꯥꯏ ꯃꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯣꯖꯥꯗꯨꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯦ ꯑꯗꯨꯒꯗꯤ ꯑꯍꯜꯁꯤꯡꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯅꯨꯄꯥ ꯃꯁꯥꯗꯨꯗꯅꯦ ꯊꯤꯔꯩꯈꯩ ꯆꯩꯔꯨꯔꯤꯕꯅꯤ ꯃꯥꯅ ꯉꯝꯕꯩ ꯆꯥꯡꯁꯤ ꯌꯦꯡꯉꯨ ꯅꯨꯄꯥꯗꯨ ꯏꯀꯥꯏ ꯈꯥꯡꯗꯩ ꯅꯨꯄꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯇꯌꯥꯜꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯤꯠꯆꯤꯅ ꯌꯦꯡꯂꯨꯔꯒ ꯑꯃꯨꯛ ꯑꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯇꯩꯃ ꯀꯨꯁꯨꯝꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯌꯥꯜꯕꯨ ꯆꯩꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯛꯏ ꯈꯪꯗꯕ ꯌꯥꯔꯣꯏꯌꯦ ꯅꯈꯣꯏ ꯑꯅꯤꯇꯅꯤ ꯊꯥꯅꯗꯅ ꯄꯨꯜꯂꯛꯄ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯪꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯃꯇꯥꯡ ꯆꯥꯗꯕꯩ ꯍꯪꯗ꯭ꯔꯕ ꯋꯥ ꯂꯣꯠꯀꯅꯨ ꯊꯨꯅ ꯍꯥꯏꯗꯣꯔꯛꯑꯣ
ꯑꯁꯨꯛꯀꯨꯏꯕꯁꯤ ꯇꯌꯥꯜꯅ ꯏꯆꯟꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯗ ꯏꯆꯟꯒꯤ ꯑꯍꯜꯁꯤꯡꯗ ꯋꯥꯔꯤ ꯁꯥꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯅ ꯇꯛꯁꯤꯟꯕ ꯍꯦꯜꯂꯛꯄꯗ ꯁꯥꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯨꯞꯁꯤꯗ ꯇꯞꯅ ꯋꯥꯐꯝ ꯈꯔ ꯄꯟꯊꯣꯛꯄ ꯍꯧꯔꯛꯏ. ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯪꯅꯈꯤꯕ ꯂꯩꯈꯤꯗꯦ. ꯑꯗꯣ ꯀꯣꯂꯦꯖ ꯀꯥꯕꯩ ꯃꯇꯝꯗꯨꯗ ꯊꯧꯕꯥꯜꯗꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ. ꯅꯨꯄꯥꯗꯣ ꯏꯆꯟꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤ. ꯋꯥꯐꯝꯁꯤ ꯄꯜꯂꯛꯄꯗ ꯇꯌꯥꯜꯗ ꯌꯦꯡꯂꯝꯕ ꯂꯩꯁꯅꯥꯗꯣ ꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯐꯝꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ. ꯏꯅꯥꯎꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯐꯂꯞ ꯌꯦꯡꯉꯤ. ꯀꯨꯁꯨꯝꯒ ꯊꯣꯏꯕꯤꯒꯁꯨ ꯌꯦꯡꯅꯩ. ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯍꯪꯂꯛꯏ ꯌꯥꯝꯅ ꯈꯪꯅꯤꯡꯅ, "ꯅꯨꯄꯥꯗꯨꯅ ꯄꯥꯝꯕ ꯋꯥꯠꯈꯤꯕ꯭ꯔꯣ? ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯔꯣ? ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯌꯨ." ꯇꯌꯥꯜꯗꯣ ꯋꯥ ꯉꯥꯡꯕꯗ ꯂꯠꯀꯦ ꯇꯧꯏ. ꯐꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ. ꯑꯗꯨꯕꯨ ꯇꯞꯅ, "ꯏꯇꯩꯃ, ꯑꯗꯨꯒꯤ ꯅꯠꯇꯦ. ꯅꯨꯄꯥꯗꯨꯅꯁꯨ ꯏꯆꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤ. ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤ." ꯊꯣꯏꯕꯤꯒ ꯀꯨꯁꯨꯝꯒ ꯏꯉꯥꯎ ꯉꯥꯎꯔꯤ. ꯈꯪꯅꯤꯡꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯏ. ꯊꯣꯏꯕꯤꯅ, "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯀꯥꯏꯅꯈ꯭ꯔꯤꯕ? ꯅꯠꯇꯦ, ꯃꯈꯣꯏ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯄꯥꯝꯗꯦ ꯍꯥꯏꯕꯩꯔꯣ? ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ꯭ꯔꯣ?" ꯋꯥꯍꯪꯗꯨ ꯇꯥꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯥꯅꯤꯡꯗꯕꯩ ꯃꯑꯣꯡ ꯇꯧꯏ. ꯇꯌꯥꯜꯗꯤ ꯍꯥꯏꯅꯤꯡꯒꯨꯝ ꯍꯥꯏꯅꯤꯡꯗꯒꯨꯝ, "ꯑꯗꯨꯝꯕꯁꯨ ꯑꯝꯇ ꯂꯩꯈꯤꯗꯦ ꯏꯇꯩꯃ. ꯅꯨꯄꯥꯗꯨꯁꯨ パꯈꯪ ꯑꯣꯏꯔꯤ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤ." "ꯑꯗꯨꯗꯤ ꯃꯣꯏꯅꯤ ꯀꯩꯒꯤ ꯀꯥꯏꯅꯔꯤꯕ?" ꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯁꯤꯗ ꯇꯌꯥꯜ ꯃꯀꯣꯛ ꯄꯥꯏꯅꯤꯡꯂꯦ. ꯍꯥꯏꯕ ꯍꯧꯔꯨꯔꯕ ꯋꯥꯐꯝꯅꯤ, ꯂꯣꯠꯁꯤꯟꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ. ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ. ꯃꯇꯥꯡꯁꯤꯗ ꯏꯅꯥꯎꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯈꯨꯅꯤꯡꯅ ꯍꯜꯂꯛꯏ. ꯑꯃꯗꯨꯁꯨ ꯈꯨꯅꯤꯡ ꯐꯠ ꯏꯟꯊꯣꯛꯂꯒ ꯌꯥꯔꯛꯇ ꯉꯪꯂꯒ, "ꯀꯩꯅꯣ? ꯅꯪ ꯆꯦꯟꯅꯕ ꯃꯇꯥꯡ ꯌꯧꯔꯦ. ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯃꯉꯛꯀ ꯆꯦꯞꯁꯤꯜꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ. ꯅꯣꯡꯗꯥꯏꯁꯨ ꯏꯅꯥꯎꯕꯕꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ. ꯃꯤꯠꯌꯦꯡꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯄꯤꯁꯨꯝ ꯏꯟꯈꯠꯇꯨꯅ ꯆꯦꯞꯁꯤꯜꯂꯝꯕ ꯃꯉꯛꯇꯨ ꯍꯟꯗꯣꯛꯂꯒ ꯂꯩꯈ꯭ꯔꯦ. ꯇꯌꯥꯜꯅ ꯃꯆꯤꯟ ꯎꯝꯁꯤꯟꯈ꯭ꯔꯕꯗ ꯀꯨꯁꯨꯝꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯇꯌꯥꯜ, ꯋꯥꯗꯣ ꯍꯥꯏꯕ ꯍꯧꯔꯗꯤ ꯁꯦꯡꯅ ꯍꯥꯏꯔꯣ. ꯑꯃꯨꯛ ꯅꯆꯤꯟ ꯂꯨꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯥꯔꯒꯦ. ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯈꯟꯅꯗꯧꯔꯤꯕꯅꯤ." ꯂꯩꯁꯅꯥꯒ ꯇꯌꯥꯜꯒ ꯃꯔꯧ ꯂꯩꯅ ꯌꯦꯡꯅꯩ. ꯑꯗꯨꯗꯒꯤ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯨꯈꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯀꯨꯁꯨꯝꯕꯨ ꯌꯦꯡꯗꯨꯅ ꯈꯥꯕ ꯏꯆꯟꯒ ꯀꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯇꯥꯛꯂꯛꯏ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯅ ꯂꯧꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯅꯤ. ꯏꯆꯟꯁꯨ ꯂꯥꯟꯈꯤꯗꯦ. ꯅꯨꯄꯥꯗꯨꯁꯨ ꯂꯥꯟꯈꯤꯗꯦ. ꯏꯆꯟꯕꯨ ꯌꯦꯡꯊꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯅꯕ ꯁꯤꯟꯈꯤꯕꯅꯤ. ꯏꯅꯥꯎꯕꯅ ꯍꯥꯏꯕꯗ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯣꯔ ꯊꯤꯡꯉꯤ. ꯇꯌꯥꯜꯒꯤ ꯍꯟꯗꯛꯀꯤ ꯋꯥꯐꯝꯁꯤꯗ ꯀꯨꯁꯨꯝ ꯈꯪꯅꯤꯡꯅ ꯃꯉꯛ ꯅꯣꯝꯂꯛꯏ. "ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯕꯅꯅꯤꯗꯅ ꯃꯥꯅ ꯁꯤꯗ ꯇꯠꯈꯩ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯦ. ꯅꯈꯣꯏꯁꯨ ꯈꯪꯅ ꯈꯪꯅ ꯍꯥꯏꯗꯣꯛꯇꯦ. ꯍꯧꯖꯤꯛꯇ ꯈꯪꯂꯒ ꯀꯩꯗꯧꯗꯣꯔꯦ? ꯏꯆꯥ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯈꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯇꯥꯛꯎ. ꯅꯝꯐꯨꯗ ꯏꯆꯥ ꯅꯨꯄꯤ ꯄꯤꯁꯤꯟꯒꯦ." ꯏꯅꯥꯎꯕꯗꯨ ꯊꯕꯥꯛꯇ ꯃꯈꯨꯠ ꯑꯅꯤ ꯊꯝꯃꯤ. ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ. ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨꯁꯨ ꯌꯦꯡꯉꯤ. ꯇꯌꯥꯜꯒ ꯂꯩꯁꯅꯥꯒꯁꯨ ꯌꯦꯡꯅꯩ. ꯊꯣꯏꯕꯤꯅ ꯇꯞꯅ, "ꯅꯨꯄꯥꯗꯨ ꯀꯔꯤ ꯃꯤꯡ ꯀꯧꯏ? ꯌꯨꯝꯅꯥꯛꯅ ꯀꯔꯤꯅꯣ? ꯀꯔꯤ ꯊꯕꯛ ꯇꯧꯏ?" "ꯈꯥꯕ ꯀꯧꯕꯅꯤ." "ꯌꯨꯝꯅꯥꯛꯇꯣ ꯊꯣꯛꯆꯣꯝꯅꯤ. ꯊꯕꯛ ꯑꯃꯗꯤ ꯇꯧꯕꯅꯤ. ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ." ꯇꯌꯥꯜꯅ ꯈꯥꯕꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯀꯨꯞꯅ ꯈꯪꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯁꯅꯥꯁꯨ ꯏꯅꯥꯎꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯊꯃꯣꯏꯗ ꯉꯛꯄ ꯄꯣꯛꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯇꯧꯅꯗꯦ. ꯃꯈꯣꯏꯅ ꯉꯛꯄ ꯄꯣꯛꯅꯔꯤꯕꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯅꯗ꯭ꯔꯕꯁꯨ ꯇꯌꯥꯜꯅ ꯍꯥꯏꯗꯣꯔꯛꯂꯦ. "ꯈꯥꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯏ. ꯏꯆꯟꯒꯤ ꯃꯔꯝꯗꯁꯨ ꯍꯪꯉꯛꯏ." ꯏꯅꯥꯎꯕꯗꯣ ꯃꯉꯛ ꯈꯪꯁ ꯈꯪꯂꯤ ꯂꯩꯁꯤꯜꯂꯛꯏ ꯇꯌꯥꯜ ꯍꯣꯏꯗ. ꯂꯩꯁꯅꯥ ꯀꯨꯁꯨꯝ ꯊꯣꯏꯕꯤꯁꯨ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯉꯤ. ꯇꯌꯥꯜꯁꯨ ꯈꯨꯕꯥꯛ ꯑꯅꯤ ꯇꯛꯅꯔꯒ ꯋꯥ ꯉꯥꯡꯂꯤ. ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯏꯆꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ. ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯍꯟꯁꯤꯔꯥ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯩꯁꯨ." "ꯍꯩ, ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯄꯥꯗꯨꯅ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄ?" "ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ." ꯇꯌꯥꯜꯒꯤ ꯋꯥꯍꯩꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ. ꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯩ. ꯃꯤꯠ ꯑꯅꯤꯗꯨꯅ ꯀꯗꯥꯏꯗ ꯌꯦꯡꯂꯤꯕꯅꯣ ꯈꯪꯗꯦ. ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯏꯅꯥꯎꯕꯅ ꯈꯪꯈꯤꯗꯅꯕꯁꯨ ꯍꯣꯠꯅꯔꯤ. ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯩꯁꯅꯥ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯏ. "ꯐꯔꯦꯗ, ꯃꯈꯣꯏ ꯑꯅꯤ ꯎꯅꯍꯜꯂꯁꯦ. ꯑꯩꯁꯨ ꯈꯥꯕ ꯀꯥꯏꯅꯕꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯈꯜꯂꯝꯕꯅꯤ. ꯃꯥꯅ ꯁꯨꯃꯥꯏ ꯂꯩꯔꯤꯁꯦ." ꯀꯨꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯁꯦꯝꯂꯛꯏ. ꯃꯃꯧꯕꯨ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯆꯤꯡꯈꯠꯂꯤ. "ꯍꯧꯒꯠꯂꯨ, ꯆꯠꯁꯤ. ꯅꯨꯄꯥꯗꯨꯒ ꯎꯅꯅꯕꯅꯦ ꯋꯥ ꯍꯧꯗꯣꯛꯂꯨꯔꯁꯤ."
ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯍꯧꯔꯔꯣꯏ ꯈꯟꯕꯗꯅꯦ ꯋꯥꯖꯔꯕꯅꯤ ꯊꯣꯏꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏꯖꯩ ꯂꯩꯁꯅꯥꯁꯨ ꯇꯌꯥꯜꯁꯨ ꯍꯧꯒꯠꯂꯛꯏ ꯆꯠꯂꯝꯗꯥꯏꯗ ꯀꯨꯁꯨꯝ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯃꯁꯥꯗꯣ ꯀꯩꯅꯣ ꯄꯉꯥꯏ ꯍꯥꯏꯖꯤꯜꯂꯒ ꯍꯦꯟꯅ ꯉꯥꯎꯍꯜꯂꯨ ꯑꯊꯨꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯍꯟꯗꯕ ꯌꯥꯗꯦꯀꯣ ꯆꯠꯂꯦ ꯂꯥꯎꯍꯦ ꯊꯣꯏꯕꯤ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯞꯂꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯠꯂꯤꯗꯨꯕꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯞꯅ ꯆꯠꯁꯤ ꯅꯪꯅꯤꯌꯦ ꯃꯅꯦꯝ ꯃꯃꯧꯗꯣ ꯀꯥꯎꯅ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯡꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯂꯩꯔꯝꯕ ꯂꯩꯁꯅꯥꯗꯣ ꯇꯌꯥꯜꯗ ꯌꯦꯡꯂꯒ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯊꯥꯏ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯇꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯁ ꯀꯥꯎꯕꯩꯅꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯈꯥꯕꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯌꯨ ꯉꯥꯎꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯗꯕꯅꯤ ꯄꯥꯝꯕꯣꯝꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯤ ꯇꯌꯥꯜ ꯏꯅꯥꯎꯕꯁꯨ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯟꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯂꯦꯞꯁꯤꯜꯂꯒ ꯀꯔꯤ ꯍꯥꯏꯔꯛꯑꯝꯃꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯑꯝꯕꯗꯨ ꯃꯤꯠ ꯑꯣꯟꯈꯠꯂꯤ ꯇꯌꯥꯜ ꯈꯥꯕꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯨ ꯍꯪꯒꯠꯇꯨꯅ ꯅꯤꯡꯁꯤꯡꯂꯛꯏ ꯇꯌꯥꯜꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯈꯟꯖꯥꯟꯅꯅ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯀꯅꯥ ꯇꯌꯥꯜ ꯑꯩ ꯈꯪꯂꯤꯕ꯭ꯔꯣ ꯏꯐꯥꯏ ꯐꯥꯏꯔꯕ ꯈꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯈꯟꯖꯥꯟꯅꯔꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯋꯥꯀꯠꯄ ꯍꯧꯔꯛꯏ ꯈꯥꯕꯅ ꯇꯌꯥꯜ ꯅꯪꯁꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩꯅꯦ ꯈꯥꯕꯅꯦ ꯈꯥꯕ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯍꯥꯏꯖꯩ ꯇꯌꯥꯜꯗꯣ ꯈꯥꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯤ ꯑꯩ ꯋꯥꯔꯦ ꯇꯌꯥꯜ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯌꯥꯜ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯃꯥꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ ꯃꯥꯒ ꯋꯥꯍꯩ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯥꯏꯅꯕ ꯐꯪꯍꯟꯕꯤꯌꯨ ꯃꯥꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯃꯥꯕꯨꯁꯨ ꯎꯅꯤꯡꯉꯤ ꯅꯪꯗꯤ ꯃꯥꯒ ꯅꯛꯅꯕꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯝꯒꯅꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯃꯥꯒ ꯑꯩꯒ ꯂꯥꯞꯅꯔꯦꯗ ꯇꯦꯟꯁꯟꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯤ ꯇꯦꯟꯁꯟꯗꯕꯁꯨ ꯌꯥꯗꯕ ꯏꯆꯟꯒꯤ ꯃꯕꯨ ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯏꯆꯟꯗ ꯈꯥꯕꯒꯤ ꯃꯔꯝꯗ ꯍꯧꯗꯣꯛꯂꯨꯕ ꯇꯌꯥꯜꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯇꯌꯥꯜꯅ ꯃꯤꯠ ꯑꯣꯟꯈꯠꯂꯝꯕꯗꯨ ꯍꯟꯊꯔꯛꯂꯒ ꯃꯁꯤꯗꯩ ꯍꯦꯟꯕ ꯀꯔꯤꯝ ꯍꯥꯏꯔꯛꯑꯝꯗꯦ ꯍꯥꯏꯔꯛꯅꯕꯁꯨ ꯑꯩꯅ ꯃꯇꯝ ꯄꯤꯈꯤꯗꯦ ꯏꯅꯥꯎꯕꯗꯣ ꯈꯨꯕꯥꯛ ꯑꯅꯤ ꯇꯛꯅꯔꯛꯏ ꯐꯝꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯨꯈꯝꯗ ꯌꯦꯡꯂꯒ ꯍꯥꯏꯒꯦ ꯌꯥꯎ ꯍꯥꯏꯔꯛꯏ ꯈꯥꯕꯒꯤ ꯏꯆꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯈꯤꯕꯗꯣ ꯅꯪꯅꯅꯤ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯏꯆꯟꯁꯦ ꯁꯤꯠꯇ꯭ꯔꯦ ꯅꯪꯁꯨ ꯐꯪꯗ꯭ꯔꯦ ꯃꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯣ ꯅꯪꯅ ꯊꯃꯣꯏ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯥ ꯑꯣꯏ ꯂꯧꯔꯣꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯉꯛ ꯂꯩꯈꯠꯂꯒ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ ꯏꯅꯥꯎꯕꯗ ꯇꯌꯥꯜꯒ ꯂꯩꯁꯅꯥꯒꯗꯤ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯏꯅꯥꯎꯕ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯥ ꯈꯟꯕꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯧꯅ ꯉꯥꯡꯈꯠꯂꯛꯏ ꯆꯨꯝꯗ꯭ꯔꯣ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ ꯑꯩꯒꯤ ꯋꯥꯁꯤꯗ ꯏꯆꯟꯒꯤ ꯃꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯍꯟꯈꯤꯕ ꯅꯨꯄꯥꯗꯨꯗ ꯅꯝꯐꯨꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯁꯟꯗꯧꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯋꯥꯠꯇꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯂꯩꯔꯤꯗꯣ ꯃꯤꯒꯤ ꯃꯄꯥ ꯃꯃꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯁꯥꯟ ꯇꯥꯕꯅꯤ ꯂꯧꯔꯣ ꯏꯆꯟ ꯑꯣꯏ ꯂꯧꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯏꯅꯥꯎꯕꯁꯨ ꯃꯆꯤꯟ ꯆꯞ ꯂꯦꯞꯄꯤ ꯃꯉꯛ ꯈꯖꯤꯛ ꯆꯞꯊꯠꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯅꯥꯎꯕꯗ ꯍꯥꯏꯔꯛꯏ ꯂꯩꯍꯧꯈꯣ ꯅꯪ ꯊꯤꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯅꯤꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯕꯨꯂꯦꯠꯇꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝꯗꯣ ꯉꯨꯔꯨꯡ ꯉꯥꯡꯅꯔꯛꯏ ꯏꯅꯥꯎꯕꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯀꯩꯗꯅꯣ ꯁꯤ ꯌꯦꯡꯉꯨ ꯅꯪꯁꯨ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯋꯥ ꯍꯥꯏꯔꯨꯏ ꯃꯁꯥꯅ ꯁꯥꯎꯈꯤꯕ ꯇꯥꯕꯅꯤ ꯁꯥꯎꯒꯦ ꯁꯥꯎꯖꯁꯅꯨ ꯍꯥꯏꯒꯦ ꯌꯥꯎ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯅꯤꯡꯕ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯈꯤꯕ꯭ꯔꯣ ꯅꯪꯁꯨ ꯍꯥꯏꯌꯨꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯁ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯌꯥꯜꯗꯣ ꯃꯀꯣꯛ ꯄꯥꯏꯔꯤ ꯂꯩꯁꯅꯥꯁꯨ ꯑꯋꯥꯕꯒꯤ ꯁꯣꯔ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯟꯗꯣꯔꯛꯏ ꯂꯩꯁꯅꯥꯒꯤ ꯃꯈꯣꯜꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯆꯟꯁꯤꯗ ꯆꯥꯛ ꯆꯥꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯀꯩꯅꯣ ꯅꯪꯍꯧꯔꯔꯣꯏꯗꯧꯅ ꯍꯥꯏꯔꯛꯄ ꯇꯌꯥꯜꯒꯤ ꯋꯥꯁꯤꯗ ꯂꯩꯁꯅꯥꯗꯣ ꯃꯥꯏ ꯂꯩꯇꯨꯅ ꯂꯥꯎꯗꯨꯅ ꯆꯟꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯥꯛꯇꯧ ꯂꯩꯔꯗꯤꯅꯦ ꯃꯥ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯦ ꯅꯣꯏꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯒꯅ ꯏꯆꯟ ꯍꯟꯈ꯭ꯔꯒ ꯆꯥꯖꯕ తాꯕ ꯅꯣꯡ ꯐꯥꯗꯣꯛ ꯏꯕꯥꯅꯤ ꯍꯔꯥꯎ ꯄꯨꯟꯕꯗ ꯌꯦꯠꯄꯤꯔꯛꯀꯅꯨꯀꯣ ꯇꯌꯥꯜꯒꯤ ꯏꯅꯥꯎꯕꯒ ꯐꯝꯊꯩ ꯏꯅꯥꯎꯕꯗꯤ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯁꯥꯎꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯌꯦꯡ ꯂꯥꯛꯃꯤꯟꯅꯔꯒ ꯍꯨꯟꯗꯣꯛꯂꯝꯕ ꯉꯝꯃꯤꯁꯦ ꯑꯣꯇꯣꯗ ꯍꯟꯈ꯭ꯔꯣ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯚꯔꯥ ꯄꯤꯒꯦ ꯂꯩꯀꯥꯏ 5-6 ꯈꯛꯁꯤꯗ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯦ ꯃꯤꯆꯪꯅꯦꯕ ꯌꯥꯝ ꯃꯤꯆꯪꯅꯦꯕꯀꯣ ꯊꯤꯟꯕꯤꯔꯒꯦꯗꯤ ꯍꯥꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯅꯦ
Phagi tarano inauba nongdairembana khaliba wakhalse kaino khangdoknaba honase. Tayalna asumna haireklabada inaubasu itaw tawba mataw loina khidre. Makhoi mayamna khanbada yaushilludraba wafam ama hairekle. Angauba inaubana ai wa haige ichanga nongdairembaga se thengna khidaba kuiramlani. Hoi lambi lamkhangda amana amabu unaramba yai. Adubu mai onsinaraga kaishu unaramkhiroi. Unaramkhiroi. Makhoi nimda unahansi. Kaigino haise amu khatnaraknabro. Khatnaraknabani. Ngammaroi angangni sunadraba hanurakanda ariba khatnari haina pauthokpado yam phazarani ne. Inauba tapna Tayal aigi wa se takho. Sauringida thamoida leiba wa thodokpa laibani. Makhoini unaradi soidana animak maihona saunarakani. Matamduda aikhoina nongdairembagi mabok thodo hause. Ichangi yum panba khangba khangdaba aikhoida thoidokte. Aikhoigidi nongdairemba nupi thiba khangkiba masi natro. Nongdairemba khakki wa ngangano. Makhoi animak aigidi marupni. Adubu nangi wafamdu yai. Nongmaisi numitto soiba yadre. Asuk kok leiba aigi marup nangbu karigi otoda halalune thingila. Inaubagi khutpaiduna chingi. Somda inaubagi phagida saugattuna chenkraba nongdairembasu pisum anidu suktuna machin sugatlaga buletu thorai. Maga thainariba gari singdo munna yengsilude. Mangondagi hengattuna thaugiba singsu nachunglude. Ichanchu school-dagi halakli. Magi tungda khabaga ahenbaga su inarakli. Ahenbana khabada ichangi tung inaribado toknaba kanna hairi. Khaba taugumsida ichanse maching maswan ama naibane. Amuk khangkradi pharak tanida. Magi hunasa frang saugaladi kumai tani ko aremada jaisani. Ahenba wangalkana. Mamit anido mangda tha gari thawribi ichanna thamduna khaba nang wanganglakpada ahenba thongnawdo khuning sauraga chuba namduna leikre. Pharak tani i-rickshaw ama leirak amadagi haidoraktuna ichanga khabagagi marakta thatlari. Ichangi mangda school ben ama khamlaga leirambadagi speed khazak tapthabada i-rickshaw duna ichandagi hengatna thogalakpada nongdairembabu khanjinkhre. I-rickshaw adugi oida ichanna thori aduga yetana nongdairembana thogatkre. Ichan mana nongdairembabu ukhidrabasu ichangi tungda inarakliba khabanadi ukre nongdairembabu. Ichangi tungda inarambadu toklaga gari mamai leiduna nongdairembabu tanarakle. Mana khambada yakhidraba khabana maikai hongduna gari thoraklabada ahenbado tung hanna yenglamlaga machin kangba hori. Kari amuk tawre kari yumu wakhal khalagiba tapna thogo ichapi siba ngamkhiroi. Ai sikhraga tagat tekliba aigi nupido atopagi oihobado lairei bakta yengba ngamoi. Sige su nangna tomsijo. Nangi nupi angang su leitrimina kaisu matha saningai leiteba. Mangda thawriba buletu uraklabada khabada mangaktu chepsillaga bulet taisiro tanaise. Mangonda chepsillakliba ahenbabu inthoklaga khaba garido khanglei leisinduna nongdairembabu thachilli. Amadusu khangkhang khami pisum suklaga mabu thachillakliba garidubu yenglei. Khabasu phingna kumtharaktuna nongdairemba tamna makhong thanglei. Khaba ubada nongdairemba suklamba pisum ani handokre. Mitkupta khaba bu amukta ukhijiba kum yingli. Mikup kharagi mamangdani khabagi ming panduna wari sana hobado. Adubu khangawdana mitmangsida leblakpada mitham hongba ngamdabani. Ahenbadi khabana phingna kumthakribado humai humlaga tandi emandi isauklanga kumthare. Angakpa nupani ariba mi ngawe haiduni. Lire asuya ngawbe hengalakpasibu kamai tawbano. Nupi thibasu khangoi sumai sum tawrike ngawbra ngawda karamba laina sarakpa mino khang aye. Nongdairembaga khabaga amana amaki mitta yengnaremlibadu obada sai lawi masado. Isaulanglambadu leplaga tamna anidugi nakta changsilaklaga sanariba wari tai. Nongdairembadi buleta lengdana phamli khabana hairi. Nang pelamani nungairamani nangdi. Aikhoi ni kainabada khwaidagi nungaiba misakto nangni nang. Pumnamak nangna sinmani. Aibu angawbagum lelhalibase nangnani nangna. Aina kaina maisa langlibasuso nangi maramnani. Khangduna leiraba wafamdubu amuk inawnangna puthorakpai kanabase kaino. Makut anidu punsinaraga nongdairembana karimnaba maongda khumlakpasida khabaktu hingkaba helai. Ahenbana wakhalda khalli. Masi masu halamdri.
ꯃꯤꯅ ꯑꯁꯨꯛ ꯁꯥꯎꯔꯤꯉꯩꯁꯤꯗ ꯑꯔꯣꯏꯕꯤꯗ ꯀꯔꯦꯝꯅ ꯁꯜꯂꯦ ꯁꯤꯅꯔꯅꯤ ꯇꯧꯔꯤꯁꯦ ꯐꯨꯅꯔꯛꯂꯗꯤ ꯃꯑꯣꯡ ꯇꯥꯔꯣꯏꯍꯦ ꯏꯝꯐꯥꯜꯗ ꯐꯨꯅꯕꯗꯩ ꯍꯦꯟꯗꯣꯛꯂꯒ ꯃꯣꯏꯔꯥꯡꯁꯤꯗ ꯑꯃꯨꯛ ꯐꯨꯅꯗꯣꯏꯕ ꯊꯧꯕꯥꯜꯗꯁꯨ ꯐꯨꯅꯈ꯭ꯔꯕꯅꯤ ꯑꯅꯤꯁꯤ ꯈꯥꯕꯁꯨ ꯀꯔꯦꯝꯅꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯀꯟꯊꯤ ꯐꯨꯗꯣꯛꯇꯨꯅ ꯍꯥꯏꯔꯤ ꯎꯁꯤꯠꯇꯕꯁꯤ ꯍꯜꯂꯝꯗ꯭ꯔꯤ ꯁꯛ ꯇꯥꯈꯠꯄꯁꯨ ꯇꯣꯛꯑꯝꯗ꯭ꯔꯤ ꯀꯔꯦꯝꯅꯕꯁꯨ ꯂꯦꯞꯂꯝꯗ꯭ꯔꯤ ꯄꯣꯛꯄꯗꯩ ꯂꯣꯏꯅꯔꯛꯂꯕ ꯑꯩꯒꯤ ꯇꯧꯅꯤ ꯍꯟꯕ ꯅꯥꯏꯔꯣꯏ ꯇꯣꯛꯄ ꯂꯩꯔꯣꯏ ꯂꯦꯞꯄ ꯇꯧꯔꯣꯏ ꯀꯔꯦꯝꯅꯔꯛꯂꯤ ꯑꯗꯨꯃꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯥꯕꯗꯤ ꯁꯥꯎꯅ ꯌꯦꯡꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯇ ꯈꯥꯕꯕꯨ ꯌꯦꯡꯂꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯁꯤꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯅꯤꯃꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯀꯅꯥ ꯑꯃ ꯑꯣꯏꯔꯗꯤ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯊꯦꯡꯅꯕ ꯃꯔꯨꯞꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯅꯗꯨꯅ ꯈꯨꯠ ꯁꯣꯛꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯃꯗꯨ ꯄꯨꯝꯕ ꯇꯥꯌꯣꯟꯅꯔꯦ ꯑꯍꯦꯟꯕꯅ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯦꯞꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯥꯕ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯑꯗꯨꯉꯩ ꯑꯣꯏꯈꯤꯕ ꯃꯇꯧꯗꯨꯅꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯇꯝ ꯃꯍꯥꯛꯇꯅꯤ ꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯅ ꯅꯣꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯕꯨꯂꯦꯠ ꯊꯧꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯆꯤꯟꯗꯒꯤꯁꯨ ꯀꯔꯦꯝꯅꯕꯒꯤ ꯋꯥꯍꯩ ꯊꯥꯗꯣꯔꯛꯂꯦ ꯊꯨꯒꯥꯏꯒꯦ ꯌꯥꯎ ꯊꯨꯒꯥꯏꯈꯤꯕꯅꯤ ꯅꯈꯣꯏꯅꯤ ꯀꯥꯏꯅꯅꯕ ꯁꯤꯟꯒꯦ ꯌꯥꯎ ꯁꯤꯟꯈꯤꯕꯅꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯈꯤꯕ ꯃꯤꯅ ꯋꯥꯅ ꯂꯩꯕꯗ ꯑꯩꯅ ꯍꯔꯥꯎꯔꯣꯏꯗꯕ ꯂꯩꯇꯦ ꯅꯈꯣꯏꯅꯤ ꯀꯥꯏꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯊꯗꯠꯄꯒꯤ ꯃꯍꯩ ꯅꯪꯁꯨ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯈꯥꯕꯒꯤ ꯃꯇꯧꯁꯤꯗ ꯍꯦꯟꯅꯕꯨ ꯅꯣꯛꯊꯣꯔꯛꯏ ꯐꯪꯂꯤꯕꯅꯦ ꯑꯩꯁꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯨꯕꯒꯤ ꯃꯍꯩ ꯃꯁꯤꯇꯕꯨ ꯐꯪꯅꯕ ꯇꯧꯈꯤꯕꯅꯤ ꯃꯤꯁꯇꯔ ꯈꯥꯕ ꯃꯁꯤꯃꯁꯨ ꯈꯪꯖꯜꯂꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯐꯪꯅꯤꯡꯕ ꯃꯍꯩ ꯐꯪꯖꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨꯗꯤ ꯊꯨꯡꯅꯍꯜꯂꯣꯏ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯈꯩ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯍꯔꯥꯎꯃꯤꯅꯣ ꯅꯣꯛꯄ ꯌꯥꯔꯣꯏ ꯅꯪꯅ ꯌꯦꯛꯅꯔꯤꯕꯁꯦ ꯀꯅꯥꯕꯨꯅꯣ ꯍꯥ ꯑꯩꯕꯨꯔꯣ ꯑꯩꯅ ꯅꯪꯕꯨ ꯌꯦꯛꯅꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯟꯕ ꯂꯩꯇꯦ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯑꯅꯝ ꯀꯟꯕꯒꯤ ꯃꯥꯕꯨ ꯑꯩꯅ ꯃꯄꯣꯛ ꯁꯤꯃꯒꯤ ꯌꯦꯛꯈꯤꯒꯅꯤ ꯃꯥꯒ ꯅꯛꯅꯔꯨꯕꯒꯤ ꯅꯪꯅ ꯆꯩꯊꯦꯡ ꯐꯪꯖꯕꯅꯤ ꯈꯥꯕꯕꯨ ꯊꯩꯗꯣꯛꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯏ ꯀꯥꯅ ꯌꯦꯡꯍꯧꯏ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨꯁꯨ ꯍꯟꯖꯤꯟꯈ꯭ꯔꯦ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯩꯅ ꯊꯗꯠꯈ꯭ꯔꯕ ꯃꯔꯤ ꯑꯃꯕꯨ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯅꯤꯅ ꯁꯝꯖꯤꯟꯕ ꯉꯝꯗꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ ꯂꯩꯍꯧꯔꯤꯕ ꯈꯥꯕꯕꯨ ꯃꯉꯛ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯊꯧꯔꯝꯕ ꯕꯨꯂꯦꯠꯇꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯄꯤꯈꯥꯎ ꯍꯨꯝꯂꯒ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ ꯁꯠ ꯁꯠ ꯅꯝꯗꯨꯅ ꯅꯥꯀꯣꯡꯗ ꯊꯝꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ ꯍꯜꯂꯣ